부족드리마 아이 장상이 로야 마부도 모르겠다 ꯃꯝꯇ ꯍꯥꯏꯕꯤꯌꯣ ꯉꯔꯥꯡ ꯊꯣꯛꯅꯤꯡꯗꯕ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕ ꯃꯥꯗꯤ ꯁꯤꯗ ꯀꯩꯔꯛꯇ ꯆꯨꯔꯥꯀꯣꯔꯣꯟ ꯂꯩꯌꯦꯅ ꯄꯨꯡ 10 ꯑꯗꯨꯋꯥꯏꯗ ꯊꯣꯛꯈꯤꯕꯅꯦ ꯑꯗꯨꯒ ꯃꯥ ꯆꯨꯔꯥꯀꯣꯔꯣꯟ ꯌꯥꯎꯔꯒ ꯃꯥ ꯏꯝꯐꯥꯜ ꯆꯠꯅꯦꯅ ꯆꯠꯈꯤꯕꯅꯦꯕ ꯑꯗꯨ ꯅꯣꯡꯁꯦ ꯀꯟꯅ ꯂꯥꯛꯄꯩꯗꯨꯗ ꯑꯩꯅ ꯐꯣꯟ ꯇꯧꯋꯦ ꯅꯪ ꯕꯕꯥ ꯅꯣꯡꯅ ꯄꯣꯡ ꯑꯃꯈꯩ ꯂꯥꯛꯑꯦ ꯅꯪ ꯂꯥꯛꯇ꯭ꯔꯤꯕ꯭ꯔꯥꯅ ꯍꯥꯏꯔꯦ ꯀꯩꯅꯣ ꯃꯥ ꯉꯥꯡꯉꯤꯁꯤꯕꯣ ꯅꯣꯡ ꯂꯥꯛꯑꯒ ꯑꯩ ꯀꯩꯗꯧ ꯍꯥꯏꯅꯣ ꯂꯥꯛꯄꯨꯗꯤ ꯂꯥꯛꯇꯣꯔꯦ ꯃꯣꯏꯁꯤ ꯍꯤꯌꯥꯡꯂꯝꯒꯤ ꯕꯤꯄꯤꯟ ꯂꯣꯏꯗꯨ ꯉꯥꯏꯔꯤ ꯅ ꯍꯥꯏꯔꯒ ꯃꯥꯁꯦ ꯂꯩꯔꯦ ꯑꯗꯨꯒ ꯅꯨꯃꯤꯠ ꯇꯥꯔꯒ ꯄꯨꯡ ꯀꯌꯥꯅꯣ ꯑꯗꯨꯗꯤ ꯌꯦꯡꯍꯧꯗ꯭ꯔꯦ ꯑꯩꯅ ꯅꯪ ꯀꯥꯏ ꯌꯧꯔꯒꯦ ꯍꯪꯗꯦ ꯑꯩ ꯀꯛꯆꯤꯡ ꯌꯧꯔꯦꯅ ꯍꯥꯏꯔꯦ ꯑꯩꯅ ꯉꯥꯔꯧ ꯂꯩꯇꯦꯅ ꯍꯥꯏ ꯀꯥꯟꯗ ꯃꯥꯅ ꯑꯩꯗꯤ ꯆꯨꯔꯥꯀꯣꯔꯣꯟ ꯌꯥꯎꯔꯨꯕꯅꯤꯅ ꯑꯩꯗꯤ ꯆꯥꯛꯁꯨ ꯆꯥꯅꯤꯡꯗ꯭ꯔꯦ ꯅꯪ ꯉꯥꯔꯧ ꯂꯩꯇꯦ ꯍꯥꯏꯔꯗꯤ ꯑꯩ ꯅꯪꯒꯤ ꯉꯥꯔꯧꯗꯨ ꯂꯩꯔꯒ ꯑꯩ ꯂꯥꯛꯑꯒꯦꯀꯣꯅ ꯍꯥꯏꯅꯔꯒ ꯑꯩꯅ ꯉꯥꯏꯔ ꯂꯩꯕꯅꯦꯕ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯁꯤꯗ ꯑꯉꯥꯡ ꯑꯃ ꯃꯣꯏ ꯁꯥ ꯂꯩꯕ ꯆꯠꯂꯨꯕꯒꯤ ꯅꯣꯏ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯋꯥꯀꯤꯡ ꯁꯥ ꯂꯩꯊꯣꯔꯛꯄꯅꯦ ꯑꯗꯨꯗꯤ ꯁꯤ ꯀꯥꯈꯠꯂꯣ ꯇꯣꯡꯁꯦꯅ ꯂꯥꯛꯑꯒ ꯃꯣꯏ ꯑꯉꯥꯡꯗꯨꯅ ꯇꯣꯡꯉꯤꯕ ꯑꯉꯥꯡꯗꯨꯅ ꯑꯩꯈꯣꯏꯒꯤ ꯕꯣꯕꯣꯂꯤꯟꯗ ꯐꯣꯟ ꯇꯧꯔꯛꯑꯦꯌꯦ ꯕꯥꯖꯤꯗꯣ ꯁꯨꯃꯥꯏꯅ ꯅꯣꯡꯃꯩꯅ ꯀꯥꯞꯄꯝꯃꯦꯅ ꯑꯗꯨꯒ ꯑꯩ ꯃꯥꯒ ꯑꯩꯒ ꯋꯥꯔꯤ ꯑꯝꯇ ꯐꯥꯎꯅꯈꯤꯗ꯭ꯔꯦ ꯃꯥꯗꯣ ꯐꯥꯎꯔꯛꯄ ꯉꯝꯗꯕꯅ ꯋꯥꯔꯤ ꯐꯣꯟ ꯇꯧꯔꯛꯇꯕꯅꯦꯕ ꯑꯩ ꯃꯥ ꯌꯥꯎꯗ꯭ꯔ ꯀꯥꯞꯄꯝꯃꯤꯁꯦ ꯄꯨꯡ ꯀꯌꯥ ꯑꯗꯨꯋꯥꯏ ꯑꯣꯏꯔꯤꯅꯣ ꯑꯩ ꯄꯨꯡ ꯀꯥꯐꯥꯎ ꯌꯦꯡꯗ꯭ꯔꯦ ꯑꯩꯗꯤ ꯍꯩꯃꯥ ꯍꯥꯏꯔꯒ ꯊꯣꯛꯄꯁꯦ ꯍꯧꯖꯤꯛ ꯌꯨꯝꯗ ꯂꯧꯕ ꯉꯝꯗꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯀꯗꯥꯏꯗ ꯑꯩ ꯂꯧꯔꯣ ꯄꯨꯈꯠꯀꯦ ꯍꯥꯏꯕꯅꯤ ꯑꯩ ꯃꯤ ꯍꯥꯞꯄ ꯄꯨꯊꯣꯛꯇ꯭ꯔꯤꯕꯣ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅ ꯍꯛꯆꯥꯡ ꯂꯧꯒꯤꯔꯣ ꯏꯄꯨꯔꯣꯏꯕꯅ ꯌꯨꯝꯕꯨꯅꯦ ꯏꯄꯨꯔꯣꯏꯕꯅ ꯏꯆꯥ ꯑꯍꯨꯝꯁꯤ ꯁꯦꯝꯕꯅꯦ ꯑꯩ ꯑꯗꯨꯃ ꯑꯩꯉꯣꯟꯗ ꯑꯩ ꯋꯥꯔꯤ ꯑꯝꯇ ꯆꯥꯔꯝꯗꯦꯕ ꯑꯩꯉꯣꯟꯗ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯤ ꯈꯜꯂꯗꯤ ꯃꯥ ꯑꯩꯉꯣꯟꯗ ꯈꯤꯇꯪꯗ ꯍꯥꯏꯐꯝ ꯊꯣꯛꯇ꯭ꯔꯣ ꯑꯩ ꯈꯜꯂꯔꯣꯏ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯁꯨꯛ ꯃꯇꯥ ꯊꯤꯅ ꯍꯥꯠꯄ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯍꯥꯠꯄ ꯃꯤ ꯍꯥꯠꯄꯗꯨ ꯄꯨꯊꯣꯛꯇ꯭ꯔꯤꯕꯣ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯂꯧꯕꯤꯔꯣꯏ ꯃꯥꯅ ꯌꯨꯝ ꯄꯨꯕꯅꯦ ꯃꯆꯥꯁꯤꯡꯁꯤ ꯃꯥꯅ ꯁꯦꯝꯕꯅꯦ ꯑꯩ ꯆꯦꯟꯁꯤ ꯀꯤꯗꯣꯛꯄ ꯅꯠꯇꯤꯌꯦ ꯑꯩꯗꯤ ꯏꯆꯥꯁꯤꯡꯁꯤ ꯀꯃꯥꯏꯅ ꯁꯦꯝꯗꯣꯏꯅꯣ प्रजा में पूरे बार पे मियार पे पूछो को ना मत एक बार मियो आई कूल होने आई जाइए आई मत एक जादरी है पापा ना पूरा माबारी जाना बुआ काम गिरो ये आई माला अगली बार जाग गिरो जादरी है आई चुक जाग पापा जी ने दिया जादरी है ay miya pa budogri ba ay sang iro yan ay miya pa budogri ba sang iro ma budog ko na bitaw ma budog ko na bitaw ano na ay ay asaji macet ama bau tungringe da babagi siapa macet am ta tungringe da king tat pase yung lagi tek kaida na chat kibane adu masak pahu ubo pangdri ba hojik na ai khulona na haijari sugumba kaya namjalaga thambiga no mi hat base puthok biyo ya hai ba ma khangna ba innocent oi ba mi amada sumaina tawba brutal killing tawba se masi tongna ba leibak miyamna amadi mari leina majingna akan ba mi ying changbiyo haina haijari Hey, magili ka mo net hindi ningo. Nuai tabahai se ko ba se hadi magi nuai da balai ba ko ta se ko ma da dum share tawe ko da dum share tawe do hausi thoi ba thau to sigi ni humi lei ba tak mara ki ona di kem ta lei te ba ko kem ta hairam ba lei te ko na khang ba kem ta lei te to ga ma se hatak numene ni humi se khal up down chat le ba
ꯊꯕꯛꯀꯤ ꯆꯠꯄꯁꯤꯗ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯔꯦ ꯑꯗꯨꯒ ꯃꯥꯁꯦ ꯑꯗꯨꯝ ꯍꯜꯂꯛꯄ ꯇꯥꯏꯃꯤꯡꯁꯦ ꯑꯗꯨꯝ ꯄꯨꯡ 8 9ꯗ ꯑꯗꯨꯝ ꯍꯜꯂꯛꯄ ꯌꯥꯎꯋꯦ ꯑꯗꯨꯗꯤ ꯉꯔꯥꯡꯅꯕꯨꯗꯤ ꯈꯔꯕꯨꯗꯤ ꯉꯜꯂꯦ ꯑꯗꯨꯒ ꯁꯨꯝ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯈꯪꯍꯧꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯈꯪꯍꯧꯗꯕ ꯕꯕꯥꯒ ꯂꯣꯏꯅ ꯇꯤꯟꯅꯕ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯅꯨꯡꯉꯥꯏꯅꯗꯕ ꯑꯗꯒꯤꯗꯤ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯕ ꯌꯦꯠꯅ ꯈꯣꯠꯅꯕ ꯃꯌꯥꯝ ꯂꯩꯔꯒꯁꯨ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤꯁꯦ ꯀꯔꯤꯝꯇ ꯑꯣꯏꯅ ꯈꯟꯗꯕꯤꯗ ꯁꯥ ꯁꯟ ꯍꯥꯠꯄꯒꯤ ꯇꯥꯏꯞꯇ ꯁꯨꯃꯥꯏꯅ ꯄꯨꯔꯥ ꯀꯩ ꯍꯥꯏꯇꯥꯔꯦ ꯗꯥꯏꯔꯦꯛ ꯑꯇꯝꯅꯅ ꯍꯥꯠꯄꯁꯦ ꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯁꯦꯐꯇꯤ ꯁꯨꯡꯑꯣꯏ ꯑꯣꯏꯗ꯭ꯔꯕ ꯂꯩꯕꯥꯛꯂ ꯍꯥꯏꯅ ꯋꯥꯍꯪ ꯑꯃꯁꯨ ꯍꯪꯉꯦ ꯑꯗꯨꯒ ꯕꯕꯥꯁꯦ ꯑꯌꯥꯝꯕꯅ ꯊꯕꯛ ꯆꯠꯄꯗꯕꯨꯗꯤ ꯍꯣꯏ ꯂꯝꯁꯦ ꯀꯩꯅꯣ ꯇꯧꯕꯅꯤꯅ ꯑꯗꯨ ꯃꯊꯟꯇ ꯑꯌꯥꯝꯕꯗꯤ ꯆꯠꯂꯦ ꯑꯗꯣ ꯇꯧꯔꯤꯕ ꯄꯣꯠꯁꯦ ꯌꯨꯝ ꯌꯧꯔꯝꯗꯥꯏ ꯂꯝꯕꯤꯗꯅꯦꯕꯀꯣ ꯌꯨꯝ ꯌꯧꯒꯗꯧꯔꯕ ꯂꯝꯕꯤ ꯈꯖꯤꯛ ꯈꯛꯇ ꯉꯥꯏꯔꯀꯥꯟꯗꯅꯤ ꯀꯛꯆꯤꯡ ꯌꯧꯔꯛꯄ ꯐꯥꯎꯗꯤ ꯏꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯌꯧꯔꯛꯑꯦꯅ ꯍꯥꯏꯔꯝꯃꯦ ꯑꯗꯨꯒ ꯌꯨꯝ ꯌꯧꯔꯝꯗꯥꯏꯒꯤ ꯂꯝꯕꯤꯁꯤꯗ ꯊꯣꯛꯄꯁꯤꯗ ꯒꯥꯔꯤꯁꯤꯗꯤ ꯑꯣꯜꯔꯦꯗꯤ ꯍꯥꯟꯅ ꯉꯥꯏꯔꯒ ꯂꯩꯔꯝꯃꯕ ꯄꯣꯠꯅꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯆꯤꯡꯅꯕ ꯂꯩꯖꯩ ꯍꯥꯏꯕꯗꯤ ꯑꯗꯨꯋꯥꯏꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯤꯅ ꯊꯧꯗꯣꯛꯇꯨ ꯊꯣꯛꯀꯅꯦꯗꯤ ꯈꯪꯕ ꯅꯠꯇ꯭ꯔꯒꯁꯨ ꯒꯥꯔꯤꯗꯣ ꯍꯥꯟꯅ ꯑꯗꯨꯝ ꯍꯥꯏꯗꯤ ꯊꯧꯗꯣꯛꯁꯤꯗ ꯊꯣꯛꯏꯕ ꯎꯍꯧꯕ ꯒꯥꯔꯤꯁꯦ ꯈꯔ ꯑꯗꯨꯝ ꯎꯍꯧꯕ ꯌꯥꯎꯅꯔꯦ ꯍꯥꯏꯇꯥꯔꯦ ꯃꯐꯝꯁꯤꯗ ꯑꯗꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯨꯒ ꯈꯔ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯕ ꯍꯥꯏꯗꯤ ꯃꯣꯏꯅ ꯒꯥꯔꯤꯁꯦ ꯈꯔ ꯂꯥꯎꯅ ꯈꯣꯠꯅꯕ ꯇꯧꯅꯕꯗꯒꯤ ꯃꯌꯥꯝ ꯊꯣꯛꯅꯔꯛꯄꯗ ꯑꯗꯨꯝ ꯀꯥꯞꯄꯝꯕꯅꯦ ꯀꯩꯁꯨ ꯌꯥꯝꯅ ꯆꯦꯟꯅꯕ ꯃꯇꯝ ꯅꯠꯇꯦꯕ ꯇꯁꯦꯡꯅ ꯁꯥꯎꯅꯕꯗꯒꯤ ꯉꯪꯈꯠꯅꯕꯗꯒꯤ ꯈꯨꯠꯂꯥꯏꯁꯦ ꯊꯥꯒꯦꯅ ꯊꯥꯕ ꯅꯠꯇꯦ ꯇꯁꯦꯡꯅ ꯍꯥꯠꯂꯒꯦꯅ ꯈꯜꯂꯒ ꯏꯟꯇꯦꯟꯁꯅꯦꯜꯂꯤ ꯗꯥꯏꯔꯦꯛ ꯂꯥꯛꯄꯅꯦ ꯑꯗꯨꯅ ꯕꯕꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯦ ꯑꯩꯈꯣꯏ ꯂꯧꯕ ꯉꯝꯖꯈꯤꯔꯣꯏ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯂꯩꯕꯥꯛꯀꯤ ꯄꯥꯟꯕꯤꯔꯤꯕ ꯃꯄꯤ ꯃꯄꯥ ꯈꯨꯗꯤꯡꯃꯛꯅ ꯂꯪꯂꯥ ꯂꯪꯆꯤꯟ ꯄꯨꯊꯣꯛꯄꯤꯌꯨ ꯑꯁꯦꯡꯕꯁꯤ ꯄꯨꯊꯣꯛꯄꯤꯌꯨ ꯑꯩꯒꯤ ꯕꯕꯥꯗ ꯉꯁꯤ ꯇꯥꯔꯤꯕ ꯗꯁꯥꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯏꯃꯨꯡꯗꯀꯣ ꯉꯁꯤ ꯂꯩꯔꯤꯕ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯏꯃꯨꯡꯗ ꯇꯥꯔꯛꯄꯁꯨ ꯌꯥꯏ ꯁꯦꯐꯇꯤ ꯁꯨꯡꯑꯣꯏ ꯑꯣꯏꯗ꯭ꯔꯕ ꯂꯩꯕꯥꯛꯂ ꯀꯩꯅꯣ ꯍꯥꯏꯕ ꯑꯃꯁꯨ ꯈꯪꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤ ꯂꯧꯖꯈꯤꯔꯣꯏ ꯂꯪꯂꯥ ꯂꯪꯖꯤꯟ ꯐꯖꯅ ꯄꯨꯊꯣꯛꯄꯤꯌꯨ ꯃꯤ ꯍꯥꯠꯄꯁꯦ ꯐꯖꯅ ꯄꯨꯊꯣꯛꯄꯤꯌꯨ ꯃꯤ ꯍꯥꯠꯄꯁꯤꯒꯤꯗꯤ ꯑꯩꯅ ꯍꯪꯖꯅꯤꯡꯉꯤꯁꯦ ꯃꯤ ꯍꯥꯠꯄꯗꯨꯒꯤ ꯊꯃꯣꯏꯗ ꯅꯨꯡꯁꯤꯕꯁꯦ ꯃꯆꯦꯠ ꯑꯝꯇ ꯐꯥꯎꯗꯕ꯭ꯔꯥ ꯃꯇꯨ ꯃꯆꯥ ꯃꯃꯥ ꯃꯄꯥ ꯑꯝꯇ ꯂꯩꯇꯕ꯭ꯔꯥ ꯑꯩꯈꯣꯏꯗꯤ ꯕꯕꯥ ꯑꯗꯨꯅ ꯁꯨꯔꯒ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯔꯒ ꯏꯆꯤꯜ ꯏꯅꯥꯎꯁꯦ ꯂꯥꯏꯔꯤꯛ ꯇꯝꯍꯜꯂꯛꯄꯅꯦ ꯑꯩꯈꯣꯏ ꯑꯃꯠꯇ ꯃꯤ ꯑꯣꯏꯗ꯭ꯔꯤ ꯍꯧꯖꯤꯛ ꯑꯁꯥ ꯃꯌꯥꯝ ꯑꯃ ꯁꯥꯒꯠꯂꯒ ꯊꯝꯕꯅꯦ ꯑꯁꯥꯁꯦ ꯃꯆꯦꯠ ꯑꯃꯐꯥꯎ ꯊꯨꯡꯗ꯭ꯔꯤꯉꯩꯗ ꯕꯕꯥꯒꯤ ꯁꯦꯕꯥ ꯃꯆꯦꯠ ꯑꯝꯇ ꯇꯧꯗ꯭ꯔꯤꯉꯩꯗ ꯍꯤꯡꯇ ꯆꯠꯄꯁꯦ ꯌꯨꯝꯗꯒꯤ ꯇꯦꯛꯇ ꯀꯥꯏꯗꯅ ꯆꯠꯈꯤꯕꯅꯦ ꯑꯗꯨꯕꯨ ꯃꯁꯛ ꯐꯥꯎꯕ ꯎꯕ ꯐꯪꯗ꯭ꯔꯤꯕ ꯍꯧꯖꯤꯛꯁꯦ ꯑꯗꯨꯅ ꯑꯩ ꯈꯨꯠꯂꯣꯟꯅꯗꯨꯅ ꯍꯥꯏꯖꯔꯤ ꯁꯤꯒꯨꯝꯕ ꯀꯌꯥ ꯅꯝꯁꯤꯜꯂꯒ ꯊꯝꯕꯤꯒꯅꯨ ꯃꯤ ꯍꯥꯠꯄꯁꯦ ꯄꯨꯊꯣꯛꯄꯤꯌꯨ ꯌꯥꯗꯦ ꯍꯥꯏꯕ ꯑꯃ ꯈꯪꯅꯕ ꯏꯅꯣꯁꯦꯟ ꯑꯣꯏꯕ ꯃꯤ ꯑꯃꯗ ꯁꯨꯃꯥꯏꯅ ꯇꯧꯕ ꯕ꯭ꯔꯨꯇꯦꯜ ꯀꯤꯂꯤꯡ ꯇꯧꯕꯁꯦ ꯃꯁꯤ ꯇꯣꯛꯅꯕ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯒꯦ ꯇꯩꯃꯒꯤꯗꯤ ꯀꯔꯤ ꯃꯣꯠꯅ ꯊꯝꯕꯤꯅꯤꯡꯉꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯁꯨꯛ ꯃꯇꯥ ꯊꯤꯅ ꯍꯥꯠꯄ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯍꯥꯠꯄ ꯃꯤ ꯍꯥꯠꯄꯗꯨ ꯄꯨꯊꯣꯛꯇ꯭ꯔꯤꯕꯣ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯂꯧꯕꯤꯔꯣꯏ ꯃꯥꯅ ꯌꯨꯝ ꯄꯨꯕꯅꯦ ꯃꯆꯥꯁꯤꯡꯁꯤꯒ ꯃꯥꯅ ꯁꯦꯝꯕꯅꯦ ꯑꯩ ꯆꯦꯟꯁꯤ ꯀꯤꯗꯣꯛꯄ ꯅꯠꯇꯤꯌꯦ ꯑꯩꯗꯤ ꯏꯆꯥꯁꯤꯡꯁꯤ ꯀꯃꯥꯏꯅ ꯁꯦꯝꯗꯣꯏꯅꯣ प्रजा में अपना पूरे में आप पूछो को मत मियो कूल जाइए ऐसा मत पापा न पूरा मारी चा न पूवा गिर माला बाबू चादरी चुक चाक बाबू जी है mi apa putuk terima sang hiroyan mi apa putuk terima sang hiroyan ma putuk ko na bitaw aduh na isi